2021 dagi aikoigi sida lairaba pipeline sing haitare toti pipeline sing se soroki eviction amara moraga lairamba sing pull out tawbikre lawthokpikre aduga hojik phawbadasu makhatana semjinbagi pot amasu leite aduga yamna aikoina hena concern oribadi haukiba 2019 gi march ki thadagi jal jeevan mission gi makhada har ghar jal haidi safe drinking water, portable drinking water to every household hariba sigi central gi scheme mama aikoina su already sarkar gi side gi launch tawraga laiki ba aikoina su thengnajare hariba sigi oibada su department gi side gi lokatpam thokpa necessary measures sing si matam sana loklaktaba amadi hana leramba todi gi pipeline sing su soroki pakthokpana maram moraga aikoi lokthokpi ki bai tare aduga matam sangna aikoi gi lairiba lirong bazar amadi usoropi gi jaga da lairiba sing amadi adugi adjacent da lairiba khul mayam sing sida safe drinking water se thakpa phangdaba gi awa basina ngasi phawbasi gi chainung sida yamna wana khanga lai hai tare hairiba mayam sing si uzaraga aikoi da haukiba tarik ahum tha ahum 2026 da memorandum amasu aikoi honorable chief minister da thajin giba leire copy to si mari leinaba concern department phd amadi lairiba thawal gi deputy commissioner ga office so koi already drop tawkhre aduga hairiba sidagi ngasi phawba sigi chainung sida karigumba lairiba GAC gi maikei sida aikoi sigi favorable oiba response ama laktabadagi aikoina hayeng tarik 13 March ki tarik 13 sidagi aikoi matam kaktana indefinite oiba general strike aikoi highway sida sathazaragani hairiba general strike asi aikoi hayeng tang 13 evening gi pung 5 dagi leptana sathazaragani hairiba sida lairiba mayam punamak support tawinasi aikoi essential service nat amadi exam sing amari lainaba singda aikoi komthok sagani aduga aikoina hairiba sing sida laibak mayam singasu sabsana aikoi support tawina bai pocho aikoi lainaba mari lainaba JC gi maikei dagi apil tawjari Pak sing apa sing agak takkan